Hakchang Sazel Toduna, Lu Tongna Sariba Hakchang Budi Jacksonba, Aduga Pukning Wakhal Buna, Inthoktuna Thambana, Ngasidi, Manipurgi Oina National Mental Health Survey Gi Matung Inami, Chamagi manungda mi tara humdoidi Pukning Wakhal gi anaba, Makhal ama natraga ama nare haina, Dr. RK Lenin, Head of Department Secretary Rimsna Jackson Wa Thamlakli. Pukning Wakhal ge anaba haibasidi aina nagadaba nate kanaguma maraibak thiba angawba angawbi kaya na nagadabani haina khalibasimak kwaidagi hena chawba Pukning Wakhal ge asonbani lu tongna saba hakchangna nariba sumaina aikoi Pukning Wakhal ge anaba sisu chenaduna dum lei haibase paisa amagi mamai ani gumbani adubo aikoina hakchang sajel akoi gi luna tongna sariba hakchang si phananabadi adumak khanba aduga Pukning Wakhal budi ayama matamda inthoktuna thambiba thausabi dabase masi thadokpa matam oire